life and style. Times of Manipur Tom Tibina Akanana Santokchariba Thoram Life and Style Mideng Tabiriba Kwai Kibikpu Adongi host Daina PANGSATABAMna Taram Nokchari Maruina Hosuki Matamda Tonganba physical problems, physical issues Kaknatana Tonganba mental health issues ki matangda Khangdaba Yadaba Amadi Nainadaba Yadabagi Matangadu Pungfamadu Yorakle Hiramasida Maruina mental health asik kadino Loina mental health natraga mental problem na naraba miyoisinga ekhoiga matau karamna loinagani haibagi matangda Department of Psychiatry RIMSta research scholar oina thau pubitibi clinical psychologist Dr. Asem Babina asumna phongtokli I'm Babina Koje. I'm a clinical psychologist. I National Institute of Mental Health and Neurosciences Bangalore dagi pass out tawjarapani aduga hojina RIMS the Department of Psychiatry the research scholar on PhD tawthari ngasigi topic se it's about importance of psychological aid in mental health. Psychological aid haibasi what is the importance of it? Because first of all, what is mental health? Mayamna hoji society se da mental health se katang stigmatized to bahibadi kanaguma amana ai diabetes nai ai hoji cancer leire or any ai arthritis ki problem leire haibadi yam ikai ba kashu oina de adubu ai wakhalaina nari or ai chasi substance abuse ma hoji misha chaduna lady ai cha pitpase ma larik lai shu da problem lady haibadi mayam se openly hai de aduga moina oina deal tongna bagi mo to ado sigis na kai result roke haiba matamda mental health se immediate attention pi how the tara di ma su physical health tongna yam sangna hena worse oisalakanda hai treatment to the white diabetes su kai gumba koina khangau da bida chahi ani ahum mari manga taw tardi koi recovery da yam problem hoy aduna mental health su mayam sina lotsan laga ona stage yaraktra kanda porakpa matamda yamna akhoi professional amoina yamna hidi version of state la lakpaduda akhoi na yamna help tawning tarsu magi condition already worse oigibanina difficult way. Aduna stigmatized area. Why is it stigmatized? Physical health so important way. It's very important. Because hada bada physical health ta chatpa matamda or layeng bada ai hakchang kamai to rigi haiba matamda di mising se adum ikai de dum chatne ado mental health di kai do bogi ikai no kanan mina kai hairakani ai wakhalaina na tardi mina sole hairakadra kholakadra sigi poche akuina loina bo ka thopiraga physical health importance dona mental health yam important area ani just mabanda uda bagi da magta na de haibadi yade aduna psychological aids yam important no usually jik akoi manipur ta nari se kai no hai matamda doctor da hana chen na bo hani psychiatrist chumme da psychiatrist is a important or do wakhalena na bada psychiatrist na medication pira kani ko psychiatrist na medication pira ka dama symptoms wakhalena na bagi like tumba yarakta kapapa hipagadalaiba or kem cha ba thakwa yarakta ba duguma symptoms ne am do subside to budi ya do magi wakhalena na bagi maram do kaigumba imung anu ngaina da bagi oiramo or magi on magi personal life the problem lay boy ramo or magi office the problem lay boy ramo ai ta di hidak na di ko pe ade aduna mental health issues it's a teamwork psychiatrist clinical psychologist psychiatric nurse amaso psychiatric social worker city teamwork not only medication but we need a lot of other support like psychological aid aduna lot of adolescents ki problem la ko matamda hida khatana yade because adolescents ti amna difficult period ni mogi life ta haidi new amagi life ta teenager hai jam difficult period ni haidi angang macha childhood tagina adulthood ki mara ki haidi angang macha dona di ma treat to pam de at the same time ma decision lo ngam de as a mature adult aduna parents ka suma yang khanaba tonaba problem leina banina sunganda hidak na ka shuko pe abanate bidi you cannot take medication ai ngatangi irritability parents ka khanaba gi irritability do hidak na ko padiya de duna it's very important to have someone to talk to haidi kana gumbam da wari sana duna kana gumbam da professional amaga wari sana ba hai tare ne so usually see professional amaga wari sana ba gi thabak se clinical psychologist na tawi ko hai bidi magi
फुल्लगा लेबा मागी प्रॉब्लम लेबा इशू मैम माना वेंटिलेट तौथोहनबा हाइतारे वेंटिलेट तौथोहलगा खुदोहलकांदा अखोइनसु एडवाइस ती पीदे वी क्लिनिकल साइकोलॉजिस्ट की थबक से एडवाइस गिविंग नते मोइ दी एडवाइस ती मोइ अतो अतो मफम दे बिसे आम फंगामगनी को हाइदी ममा पानस दुम हाइरामगनी बुंगो नंग गाड़ी थौबसे नंग फत्ते और बुंगो नंग निसा चाबसे फत्ते हाइबति मा एडवाइस ओइना खांगिने दो माना ngamdrise गइगिनो why is he not able to do adu thigat pa mother ka oi si thigat pase akhoigi clinical psychologist akhoina munna angang dubu understand to biraga empathize haibadi moina kai marangi nisa jara ino kai marangi ma bike ano pa ma ino kai marangi imung da pusau da saw ino haibu da akhoina ma shoes ta lepaga haitare ma di makhong da lepaga angang dugi problems in understand to birakanda akhoina angang dubu akhaba lambirom da chakmina na ba or injinina na ba khone aduna si se akhoigi as a like one part of a job as a clinical psychologist aduna mayamna su psychological aid or like mental health issue ma layena family da hairakpa tardi ikai ningai ke shu like akhoigi life improve tawda ke shu ikai ningai like akhoi physical health ki damak da we invest a lot of time money in a paisa invest tawdana insurance tawdana yaudana afaba badai chadana tawraga once nangi mental health ki soglak tardi nangna yang wana honari ba area me am dusu loina bok handagani even sometimes mental health solak tardi akhoigi even physical health loina compromise to posilaw pa like diabetes na ba mi or cancer na ba mi ama ma depression la ko chances yam na wang le hiv na ba mi ama ma wakhalena na ba chances yam na le iduna adu me am do la yen boda thona khaba du maina mental health ki matang dusu thona phaduna chang aganda noi gi lifestyle improve tawraga aware oiraga improve tawraga da numaina life se himina ba se yam important oina khale aduna hujikyo na di mental health issues yam hot ai topic amani hujikya amna ai promote tawba mayam na ikai raga okay ai munda smaina phataba amale or ai munda yadaba amale na kubsana bu khonaram ba hujikti mayam su खरा कुपसनद्रे थोकले बयाम इम्पसिडी याम ड्रास्टिक चेंजेस ने कोइना उरिसे कुपसनद्रे अदुगा थुला काना माबु ओपनली डॉक्टर द पुरका मयाम की सोशल सपोर्ट से अंदर का और लोसलगा केम तौ दे मा की शुद्धौ दे हाइबगी मुहुता मयाम पुन्ना तौमिनरागा कमाइना मा से फाहन सिगे कमाइना मा से तौसिगे हाइबसी साइको सोशल सपोर्ट से यामना इंपोर्टेंट ओइब्रा हाइना खली अदुगा याम इंपोर्टेंट ओइना psychological health hek solaka matamda akhoi other areas of functioning like biological health sociological health, occupational health. Biological health है कि तुम भी आरक्तबा, चाव भी आरक्तबा. अदना कई गुम्बा ना गुम्बा वाखलेना ना रखता है दिमागी biological area सकलानी. अरे कि sociological मामी पुनिंग आरोई, मी का नाम था वाइसना निंग आरोई मतुम दले बहुरानी. अदगी occupational health है दिमानुक्ति की थवक चला मत चला आरोई और थवक मकनत्रसु नुक्ति की ओर तुम हवला कांडा ब्रश तो वही मनु थमु लोशन बा वायरम से पता सीमायाम की थवक daily legana adu suloina bogyara aro iduna psychological health cholako matamda biological occupational amasung sociological health myam se loina bok impact lei rei aduna kai maramgi lei rei no haibadu mi ama yamna healthy oina leiramba mi ama kai maramgi smaina lei rei no haibadu khoi punna akhoi as a family as isama oina su aware oiba matar kai khangmam dar ka oi okay I am having a problem haibadu khangmam dar ka oi aduga problem lei rei haraga tumina isana solve tawba ngamui dabada ngamna bo khana basu yam yawi do ikai roi dabani we should come out they not akhoi lai se noibu help tawna ba or everyone will help tawna ba lai ni ko aduga suicide ki rate yam hingalle teenager da moi teenage madam da macha ka hanuti relation kaina ba or family problem lai ba aduna one haidi sigi timely help lahau da bagi one results is suicide ni masama to da commit to da sijaba kagino da moi wakhan du banga magta da na khang banga magta da na kujaba aduna hoji ki suicide helpline number siam na to ko haidi in case hawai no mai rakta ba matam da kamaina haidi kana approach to bangam da bagi ai di kana am like tre ko haina khanda nam ni da moment da impulsive haidi kutak das okay ai si ne impulsive decision na lo gi do na hojik kai gumba moi da koina mental health professional haidi koina helpline number ga se moi da pi batara di anytime anywhere any place to moi adum call tawrak bagi facility su ki gani na yam important or yam precious life amabu kan base akhu yam important ba ma thora haina khari pa aduna anybody who has a psychological problem or anybody who has mental health issue please feel free
mapanda free oina thokpiragnaga akoina consultation to was important oibra haina khali because every problem will have its own way of finding a solution aduna solution adum hinaba or mating adum pangnarakanda just matomda you are not alone you know adum moi mental health issue like even like everybody su depress wakhan nuai taba or cannot ba loi lei ni ko wakhan nuai taba or pakhat pa anxiety issue lei ni do noina khana hena khatan hena haidi koi manageable da khatan hena hengat le haibagi wani but there is no difference aduna adugi poto leirakpa tarabadi akhoi adum punna mateng pangbasu dum ngamgani aduga yamdasu henasu result dasu outcome dasu dum akhabo irakani aduga anybody psychological health issue lei basing se management da wasai hajakra like is a teamwork doctor na medication tharani aduga therapy is an important one. Therapy on how to manage it. Kamaina nangi symptoms to relapse lagtana ba kamaina nangi improve tangna ba nangi root haidi maram do root cause of the problem to support na ba. There are a lot of different ways of therapy. Wari sana re to talking cure. Wari sana kanda nangi talking cure oigani aduga problem do ko na karam makhal na kamaina how to nangi own legible resources nang nasada legible resources to season na kanda kamaina problem do solve to gani hai do adum legible haisen matang asida tungan ba physical health problems na naraba mioi singa mental health problems na naraba mioi singa chap manaba thakta chap manaba level da thamba tangai fade loina na makhoi singbu manung matam sana makhoi gi layong sing khangtokuna yengthokpi base tangai fade haina Dr. Asem Babina na asumna makatana phongtokli. I would like to pass a message to everyone who is going through what they are going through. In case if you feel that you need help, then please remember that you are not alone. Nangatumda natin. Nangatumda ay katan mayang manadra bahay badi makandukan ganu nangatumda natin. There are a lot of other people who are also going through the same thing. Ano na? Very important here is to take timely help. No wonder if there is two ways. One way the one suffer the other way they are not suffer the nangi move on the bagi choice like that. Why should you take the hard way? So please come forward, talk to a professional who will help you, give you timely help, give you the need that is required, give you the help that is required, or you can also contact me anytime as my doors will remain open for you. Consultation ki damakta, help ki damakta. So please feel free to contact us. Thank you. Mioi bai khoi gi marakta khoi gi haising bagi chang khoi gi brain level hai tare khoi haising bagi chang asi yamna angang oi ringai piklingai matam dagi khoi aduma khangtok pangami matang asi da IQ test asi karino loina na importance of IQ gi kanabana karino haibasigi matang da M.Phil in Clinical Psychologist Bachaspati Mayum Shrmila na asumna phongtokli mayam bukhulumjari aigi meng Bachaspati Mayum Shrmila ai Palace Compound dagini aduga ai M.Phil in Clinical Psychology loishinjare khangjan English maroina what is IQ aduga IQ test ki kana basi karino matau karamna tawgani aduga karino khoina icham chamba leme namana khangada basi IQ haraga karino khangada ribase habatugi matagda suthami IQ intelligence quotient haiba masi kaino haiba matamda theoretical oiba construct amane akhoigi standardized doctor testing haiba di chatna ba yaraba test kharagi matung ina mi amakhaki intelligence pu level ama piraga phongdokpa dubu akhoina IQ haidana intelligence quotient haidana hairame aduga masida hairiba intelligence haiba di karino hai taraga di miyoiba amakhaki magi akhoigi problem solving aduga reasoning aduga khoigi critical thinking wakhal khoigi reason yauna masida ngasai gi macha khaina khandokpa ngamba adagi di sida adaptation torakpa magi skill mayam du punchalaga khoini intelligence haidana miyoiba magi khoigi haithoi singthoi ba hairise sibu khoina intelligence haidana haiba sigi level ama piraga khoina phongdokpa tu bu khoina IQ intelligence quotient haidana hainarame aduga masiga IQ test haibasida makhal makha mayamgi IQ test makhal mayam leigre adubu khara hena sizinaba common oina sizinaba IQ testing hai taragadi akhoigi Wessler's intelligence scale for children ko aduga Wessler adult scale for intelligence scale for adults haibama aduga Binet Kamat test intelligence test haibama si mayam se common oina huzik common oina sizinaba
intelligence IQ test ngatanebako aduga masida IQ test na karino tawribase masina kamaina mi amagi IQ test yengaga test na karino tawribase haiba matamda ngasai gi masida macha khaina akoina question khara standardized tok thoba question khara angang singsi natraga adult oirasu adum hange magi chahi dugi matang oina ko adugi hangaba matungda ngasai gi magi score oina total score oina lakpado akoina mental age haidana madudo haire madugi total score du mental age tu ma phangani aduga mahaki masagi chronological age haibadi biological age ko masagi asengba chahi do maduna divide tok thoga into 100 to birakana magi IQ se score se sini haiba makto maina phange mi sigi aduga IQ score se ayambana around 100 ki maya se da 100 natraga 100 ki nakna lak taraga dimagi intelligence to average oina laye haiba se akoina hai aduga ayambada ngasagi angang amada supnagi suppose 8-year-old child haire se jahi nipan suba angang amada magi IQ se 100 oitaraga di jahi nipan suba angang amakhakna khangadaba magi wakhal magi haithoi singdoi bado jahi nipan dugi magi jahi duga manana maina magi IQ se de lei haibado khoina hai sina phongdok ibase aduga IQ singsina testing se tawrama matungda masida khoina yengi base ma se kayam gi matik information oiro aduga haithoi singdoi basida kayagi matik tamurage haibado khoina onjaba natte masitadi mangonda ngasai potential ama ability ama anob information ama tokshan bangambagi lokshan bangambagi mangonda potential do kayagi matik yaurige haibado IQ sina takpane aduga masida masina IQ sina phongdo oba matung sida akoina magi amu importance lak taragadi akoigi kaido bagida makta IQ test to base darkar oiribano IQ test ama level ama khangdok pase kaido bagida makta darkar oiribano hai taragadi masina akoina test to yenghibada macha khaina mangasai gi akoina macha khaina question sing se hanga yengjagi ba masida macha khaina hangba hai taragadi verbal gi natraga performance gi akoina sida memory gi matang adaidi reasoning gi adaidi thinking gi si ma'am se macha khaina khoini yengba matam se masagi angang singsigi magi skill se kadai da leiri kamaini yengi kadai dana soliba kadai dana hena mangonda hena yaujaba adu sing da khoina macha khaina khaidok pangamme aduga khangdoba matung da oitaraga di yaujaraga leiriba potu da khoina phajana nurture tawraga inbi ki taraga di masagi khoina academic achievement kaina hairi se mai pakpa success ama pro hai se academic achievement mensingda masida mating pangba among oigale haiba aduna masi khangdok piraga ngasai gi mangonda yaujariba magi potential ability ko aduga success puraknaba adu singdo khangdok pinaba hotnabiba aduga ngasai gi masida khangdok gi targa di ngasai gi ai smile tawraga sibuki yaujari ko haiba ngang du da khangjaba plus magi parents tuna su ai gi icha se smaina sigi level se smaina yauja taraga di o smaina singon mangonda si singje to biba yai haiba duma masai gi khangabanina admaina adu da hotna biba adu singdo khangdok biba aduga sida khangdoba matung da su khoi gi wangna IQ se leiram taraga di makhoi da self confidence kumba hengatpa andagi di anoba pot oiro admaina try towning bagi si ma'am sisu adum poe masa singsa aduga karigumba angang singsina hantharame hai taragadi masida ninghanna badi tawbiroidaba masaigi hanthana yauram taraga su mangonda hantha IQ se magi kitang hantha low oina leirame hai taragadi masaigi soli bado kadaino haiba khoi identify to ba khangdo pangam banina soli badu da ka hena amuka hena attention pibiraga ngasai gi akoina school singda natraga tuition da bu oiro khoi gi method ama sijinaraga mukhoi da takpiri se amuka hena attention pibiraga atei atopa method sijinabagi darkar su oi haibagi khangbangam bagi akhoi da information ama phangmado admaina su phangme so like aduga khangsan english si IQ haraga khoina haribata masi yamna toina di tajaba aduga IQ haraga khogi masi IQ test sigi matang si mataw karamna test si tawgadabano magi kanabasi karino haibadugi matang da somo khangsake IQ testing sanga sagi akoina low IQ hai taraga di ngasagi akoina average high taragadi 100 high jagi badoko akoigi sigi makha sida lei taragadi akoina level budi
mathang mathang naina below average ko adai borderline amaina macha khaina khoni mathang mathang naina level budi pija taragasu low oi targana kaya kadai bu karamba level da low oribano haiba potuma khangdok pirani ko aduga ngasai gi aduga mangonda ka hena soliba mapa haibadi ko magi short term memory kitang ningchang ba hek paraga angang se kaugan ba gumba lei ko sida ngasai gi magi memory mapa sida ningchang ba da kitang solibra kaina haibado ngasai gi magi verbal fluency ko aduga ngasai gi si ma'am sida karamba mapa no haibado khangdok piraba aduga ngasai gi attention pbc haibado aduda hena attention pbiraga khogi macha khaina aduda hena takpiragadi improvement do tam maina lakpasu yai aduga masida maina hotna taragadi magi kitang tam na mi amaga magi ngasai gi lokshan bangam bagi magi potential do khetnai ko ado khetna baduna ngasai gi mi amada lokshan bangam me haiba poto mangonda lokshan bangam daba oibasu yai aduna ngasai gi atai atopa karama mongda mangonda lokshan ba hena laiga dage haibadugi mongda akoina angang singduda maina takpi tambi taragadi maina toba yan aduga makha tarakpada mo matang swai sida ina thamjaning ba wafam amana Manipur gi society da di maru aina koi gi child nurturing koi gi angang sing si ka maina properly ma koi si loina bigada bage haibagi matang sida kitang koi gi sothabadauna koina dum uzari aduna matang swai sida hakna khangjaning badi koigi hairiba IQ test adagi importance of IQ sigi matangda parents sing sina mama mapa oiba sing sina khanghan ba madi matau karamna angang sing si puthoklaga test asi tokthokadage haibagi matangda kari thawang sing tawragadi akoi parents sing si thoklakpa yabage makoibu puthorakpa yagadage or makoida awareness si karmaina piba yagadage haibagi matangda su khara thambiu akoina angang singse sole ma wangna phangre exam da ngasai gi smaina kamaina phangtrino haibase ayamba khangdok tabasu yawe parents sing da ko khangdoga ngasai gi teacher sing du da ai ga icha se smain tawtana sida soli se karino kaina parents teacher meeting ga tawri se ko sida ngasai gi angang singsina smaina lei smaina solisi kaino kaina pau phawdok pi angang sigi maram sida ko adaidi helagana hele sondragana ngasai gi ka hena monde potential duma yaujaga di problem leitre ko solak taraga di kamaina sola ino kaina nang padri kai gino kaina angang sinda chai bibagi na tabdo ko magi teacher sing juda emagi smaina sola ise kari gino natraga paraga di chakhibani mangonda ngasai gi answer sida na mana phajana iramdri se kari gino kaina haibagi makha mayagi magi problem sing do khangdok pirabako aduga akoigi ayamba hospital adaidi clinic sing da ayamba sigi facility IQ test tawbagi facilities ayamba hojikti ngasai gi loina leina rabanina si ma'am sida khangdragadi khangdok piraga magi ngasai gi masana magi lokshan bangam bagi magi ability ngasai gi anova information ama lokshan bangam bagi potential do low oina yaubra natraga ngasai gi kamai tawra mangonda soino kain haibase magi level duma khangdok pitaraga di sing sida magi mateng pangmada angang duna ngasai gi academic magi achievement ama lakpada aduguma mateng ama pangakani aduna ngasai gi hospital sing da clinic sing da almaina tawdragadi tawthok hanninge tawri ba makoi gi nature sing da urakpa matamda angang si IQ si soli haibase mataw karamna khangba adugumba tips kadi leibra ngasai gi akoina IQ ama test tawrabagi ngasai gi magi levels maina leire haidana piba sidi ngasai gi license holder psychologist sing na pibani ko aduga akoi gi parents sing da khangba ya bagi ngasai gi angang sing de soli na traga mangonda ka hena mangonda skill yaujai haina khangan bagi akoina hai taragadi ngasai gi ma jahi 8 oiro 9 oiro 9 gi angang na tawgadaba sing do phajana tawraba ko ngasai gi khangba ngambagi wangang bagi mangonda ningsing bangam bagi ko adaidi mamana baloina basingda ngasai gi magi chahi du ka chana na taw taragadi mangonda adum average intelligence haibase IQ do average oina maina dum yauri ko magi chahi ga chana na maina taw taragadi mai mong matawda khanbada bu oiraga su ko adu sing du yauri hai taragadi average oina maina leiri ko aduga ngasai gi chahi du gi nataba chahi dagi kitang handana angang oirak tawna madi angang dawna legaline ko magi chahi lenga ga sanade angang singa na hena sanai mangonda
chahi lenga ga di heta khatnai gumba haigan basu yawe ko adu itar ga di nga sai o khitang nga sai gi sida hin pi ba hora bane ba e angang sida magi IQ sida hyper problem lei ba zatla kai gino magi chahi lenga dauna ma se behave to dri se kaina haibagi sisina khitang khudam hyper pi raga yengthok pi bagi matang do oire haibado smaina parents sing da khangan yam nungai je duga lastly akhoi life and style show asibu yengbiriba viewers sing da mat haidi kamain tawraga parents sing se come up tawni da kadai da lakani khudong chabasi IQ test tawbagi khudong chabasi kadai da phangkani haibana chingbagi matang da koi message oina tips oina thambi IQ test tawbase ko akhoi Department of Clinical Psychology Regional Institute of Medical Sciences sida adum tawba yae sida aduga private practice tawba akhoi psychologist sing da ngasai gi license holder sing da su adum ngasai gi sigi yengba yabagi khangdokpa yabagi khulong chabdo leibani na adu sing da su topiba almaina si sing sida chatlaga mafam sing sida chatlaga tok piraga yengthok pio angang gi ngasai gi academic achievement haibase si sing sida ngasai gi mai pakpa mo oirak pa haitara gi gadi ngasai gi IQ do wangna lejaram tar gadi ngasai gi lambi chumna inbi ga tar gadi success haiba poto sidagi akoina phangba su yai ko aduga IQ wange na kemta hotna bi da tar gadi maduda ngasai gi si sing sina mangonda success haiba du di la oi aduna khangdok piraga ngasai gi mangonda phajana nurture to piraga phajana inbi ki se haiba du ne haijaning IQ haibasina mu kitang chawkhala ba ko chahi ahum mari dagi ngasai gi IQ se mo akoina mangonda yengba yare bangang sing sida kitang pi iba ko chahi 1 to 2 years gumbagi sibo ki range laiba kandana akoina SQ haidana social quotient haidana sidana SQ haidana yengba ngame kai gi no ngasai gi IQ haiba dudi akoi gi khanba ngambagi chang sidi adu matam dadi ka henna yaudribanina akoina SQ sida yengeba ngasai gi mama mapa oiro adidi yum dugi family member akoi buda leiba family member sing sida ngasai social relation ka haise ngasai gi mi sing se kamaina kobra mina kobra kanda khumra kaina relation gumba form to bagi aware oiba si ma'am sida ngasai gi akoina yengaba matungda akoina sinamu social quotient haidana pi iba angang singda maina social quotient kai su yenge okay so hadi angang se hek pokpaga di koi IQ test to ba yate ba koi social quotient na ahambagi first 3 years piraba matungda chahi mari ka pharagadi khoi gi maroina IQ se to ya ina thambiri ba okay thank you so much madam Bachaspati Shrmila ngasi yamna important oiba topic khoi gi IQ test amadi mahaki importance hai tare karino haibasigi matangda yamna marik chumna khoi gi basic information hai tare khoi gi layman sing na khangbada yamna kanagada ba wafam thambire adom gi achinba ngaha kai thokpiraga khoi gi show life and style da yawi bagi damakta harau tayamba phongtok chari thank you for joining life and style ngasigi episode ta tongan ba expert singna mental health asi karino aduga mental health na naraba music ga bato karam na loina gani loina na IQ test asi karino aduga importance of IQ gi kanabana karino haibagi matangda tongan ba expert sing na marik chungba wafam kayama adom gi kanana bagi damakta tips oina thambikre ngasigi oina di matang swaisida life and style hariba thoramasi tension jari mathangi episode ta anoba personality natraga anoba subject amaga loina na mayam da soidana khudol tamjage till then keep watching Tom TV Thank you.